Jiribam district khunda bidar pe tongan thona community sing hana guna santi leb district ma ohin na bohona minar si haina Jiribam district reconciliation forum na miyam da apil torkli Jiribam baw prata leba PWD case house the pang thoki paw infam amada forum sing spokesperson Matthew Kamaina Jiribam da santi hanjilak na ba Jiribam da leba tongan thonga community sing na punsindra Jiribam district reconciliation forum se semani hare forum asi Manipur tholiba kanuk irang as the yaw the community sing semani forum asi na kanuk irang tholiba community sing leader sing unaraga wari sanadra hani ki punsi marialda hingna bakkan honagani miyamna su support tawidana nena tab iram da mo hin merasi haina apil torkli Reconciliation Forum asi kana matagi political affiliation tauba party sunate kana matagi political mileage ta akhoi se thabak sunate akhoi gi Jiribam district reconciliation forum asi yamna naujaraba yamna simple minded oiba miyoi ngakteni aduna mayamna cooperation taubiraga takpi ningba pauta mayam su akhoi na ngasi su mayam da welcome taujai tambiyu takpiyu karamaina Jiribam ase shanti de laisara karamaina leader mayam se punna jat bijati khaidana amuk hingminaba nungaiba adu karamaina puraksara haibigi romda mayamna pauta adu supibiyu haibase akhoi ngasi thamjai